Manipur lengakna May 8 faobada Kamjong district illegal immigrant lishing manga chamri yankai tarit thengnare makoi singasi deport taukinaba thourang toure haina Chief Minister N BIREN fongdokkhre ngarang Manipur gi Chief Minister N BIREN na social media account X ta thagalakiba status samagi matungina hairiba illegal immigrant singi manungda miyoi lishing manga chama humdra humdoidi biometric data lore loinana makoi sing deport taunaba lengakna kana honari haina fongdoraki N BIREN makha taraduna Cherakasida Nongchup ki mapa leibakta base tauba group kharana lengakna lokhalakliba yelhomi kanjanaba khongthang asibu lana pauthokhtuna religious freedom khongaunabani haina communal oibagi wafam hairakpa laibak thibani asigumba thajadaba mawongda mapan leibakta ki lana pauthokliba asi illegal immigrant singna soidana haijan onjabagi oigani yamna nokninglibadi Nongchup leibak singdadi illegal immigrant ki mayokta leptuna leiribani adubu India gi state Manipurna illegal immigrant sing deport taunaba thourang tauba asida ayetpa lakliba asini tasengna hairiba group asina thamlaklibu wafam asida state asi mache tanaba insinba mayauri amaromda jomi furup ki aiba s Kamjakian ngaite amadi ke wungjamawi na iba the indigenous jomi haiba lairik asidadi Manipur people oinaba base year asi 1951 na oire haina yauri haiki